Babung Kumari dan Nova COVID-19 positif obat menjang lagi dapat ada lagi. Memang kurang jari. PONYTV ki nungtil gi pau mideng tabiri pasingbu Monica SANASAM na taram nok jari. Pau sanong na pijari. Lengang na ngarang order ama tholak padagi Khwairamban Kaital Street Vendors Welfare Union amadi Khwairamban Bajar Women Street Vendor anina suicide tawba amadi kuthang jarai henbagi khongjang sangsin gani haina lautokhiba adu matam kharagi oina handokle hari. Wafam masing asi Manipur Press Club ta Union anina punduna pangthokpa paumi singa unaba amada Khwairamban Kaital Street Vendors Welfare Union ki Assistant General Secretary Nandita Leimapokpam na phongdokhibani. Mahag na makatan hai chahi asigi October 13 ta IMC mahutna thokiba order amagi matong ina potfam phanghodaba union singna makhal makha kya gi khongjang jangsan khiba laikhrabani. IMC ki sumangda phawba potfam phamjin ba yauna khongjang kaya jangsil labaso tabi raktabadagi aroi bauni December 12 phawba Kaital phamba phanghodraba union singi miyoi sing Kaital phamba phanghandrabadi suicide tobagi khongjang jangsil lagani haina lakthoke. Adubu hairiba numit asida lengangna order ama thoktuna numidang potfam phambisna Kaital manungda yarektuna Patham Kanba Sing Police na Tugai Kiba Amadi, Ayuki Pung Tarutagi, Baro Fauba, Patham Family Bamio Sing, Pung Baro Tarak Padiki Tan Kaibiki Tabak Tarak Pasigi Yangduna, Lauto Kiba Kongjang Adudi, Madam Karajo in Handong de Haki. Hiramasiga Mari Lena Kaital Ahungi Imasina Tabi Duna, Makoi Soidana Achumbagita Lepakani, Mari Lena Ba Authority Sing Unaduna Wari Sanagani Habigi Tajaba, Pirak Padagi Kongjang Madam Karajo in Handokle. Aduba dabi asi phangjiba fawbadi leptana khongjang jangsin gani haina su phongdoki. Imasing kanadanaba chumna khongthang se lawaknaba bot amakhat poiba matam kitang naiba posida ekoi si harawaga loinana ima kethen ahungi imasing dasu pene siguma posida ekoi ning changbiyu imasing su puru khetragi lan oiraba Misi mina yaudo abasibu kumina lagadi koi nuaite koi thamoi sui haidana koi hajaru gumatanda ken ahungi imasingna ekoi gi wase tabira bakanda sai lagi khongjang si patang kitang lekopiyu ekoi sunsoi soidana ekoi sakasu mari le department sing tawraga ekoi sasing sunsoi soidana asumodi wafam ekoi tagani aduna lawriba phirep se kanmali matam kitang handopiyu haiba Imasingna haibido adu thajabada loinana ekoi mui handopiyu haibaduda ekoi sibagi society bagi khongjang jang antang handoseki Manipur ge school sing dasu smart classing ohenabagi damak sem saba haure haina Education Minister T.H. Basanta Kumar na phongdokhre. Wafam asing ngarang Ukhrul District ke Humi Khulda nauna saba Humi High School building sangabagi thoramda phongdokhibani. School asi Sangabagi Thoramda Transport Minister Kasim Basum, Education S Hills ke Additional Director Alfred J. Khode Amadi, Kul asi ki miyoy kya nasar kya ke, Education S ki maikadi ki su football ahum, volleyball set ahum Amadi, whiteboard marker box marisu school asi da khudol tamlam ki. Thoram asi ka mari lenana Education Minister T.H. Basanta Kumar na makhatara dun hai. Mahayre sing bukanglon chumna takpi tambiduna, aphaba miyoy ama oirak na bahot na minasi. Masina tungda makoina thabak ingkhang toraklaba matamda makoigi khul singda makoina khangja haijari basing adu miyamda khanghalakani mahairoi singna masagi furup amadi khunai maramda khangba amasung pangbaya ba pangadabani habase tambibagi mathautai haina phongdokpaga loinana medical amadi education asi marishu lainaba amadi yamna su maru oiba ama oi maramdi hakjang nungaitaba matamda lairik paningba pokte aduga anaba lairabadi aphaba misak ama oirakpa ngamloi Maramaduna atubu matamda khul asida primary health center amasu hangnaba honagani haina phongdokhi divisive oiradi akoi gi magjabadu oeba united oirigo live lambi singje present semjen ba aduga amana ina panning mase health care se maru oeba medical ga education ani se maru oeba mari su leina ba naradi ai lari ka su panning oeba Apabimi way se naradi apabimi khaloi pataba kan masanta apne nadana bhona jisu maru ba aduna ai DC ga sutana jare adagi tada ga sutana jaraga ai khoi village sida atubu matamda primary health center ma hangna bhona gani handu mayam dai lauthuk chariya Maharashtra ge Pune na puwari gi oiba ningsing baya ba thodok oina marfu doisuba nupilal ningsing thoram Pune da leba elitis ke auditorium da Association of Manipuri Diaspora Aman Pune Amadi
Aman Ladies Club na punna khusamna sinduna nupi lal ningsing numit thoram pangthokre. Thoram aduda Aman Punegi Vice President Jiten Irom, Secretary General Laishram Risikanta Maitei, IT and Publicity Secretary Suresh Singh Tham, Cultural and Sports Secretary Khwairakpam Prakash, Ima W Jayamati, Ima Oinam Purnimasi, NICAB gi Joint Secretary Ramen Saidem na athoiba mitunglen sing amadi wangang loi sing oina sargyaki. Thoram aduda sargyaki ba mipung khudingna nupilal khubam gi photo da hikaleka tamduna nupilal da sargyaki ba ima khudingi mafamda ikai khumna ba utuna thoram hongdokpaga loinana wangang loi singna nupilal thokibagi wari maduda Manipur gi ima singna lawkhiba thodang amadi mathawna maringjel kaya sing thaduna wangangki. Thoram gi saruk ama oina sareng thiba tanaba quiz competition su pangthoki loinana saruk yakiba khuding da su khudol pot pituna pungning thawaki. RBI gi hanagi Governor Oiramba Raghuram Rajan ngasi Rahul Gandhi na luchingduna Rajasthan da pangthokliba Congress ki Bharat Joro Yatra da saruk yakre. Bharat Joro Yatra ase December 3 da Rajasthan da hawdokibani. Congress na sasan pairiba Rajasthan da Kongchat asna numit 13 ni gi manungda kilometer 500 ron chatnaba hotnagani haire. Ngasigi kongchat aduda yamlaba miyoi kyana party gi firal amasung banner sing paduna saruk yaki. Kongchat aduda Raghuram Rajan amasung Rahul Gandhi anina saruk yaraduna miyam galonina leibak asik amatoina punsinaba ya pandamda chatpani panba yai lakliba December 13 ta kongchat asik nimi chama mapung fagadoribani. Miyamgi mifam amada Modi hatkadabani haiba wafong kaya fongdogrubagi Madhya Pradesh ki hana Minister Oiramba Rajapati Rangarang Police na Damo District ta leiba mahaki mayumdagi fakhre amadi Korna jail da remand pikre hari. Nakalamaramda Rajapati Rana mahaki wafam adu lana wahan thokpi bani haina fongdoki amadi wafam aduga mari lenana mahaki party yauna tongan ba party kaya na yaning da fongdorakli. PCC gi chief Oiriba Kamal Nath na PM Narendra Modi bu punsi nungsang na leiba oirasan haina fongdokibaga loinana Pateria bu party dagi tanthok loidabagi maram leibra haina su hangki. Ningsing bayai haukiba ningthau kaba numita Pana district ki Pawai region da pangthokiba mifum amada Narendra Modi na miyam bu lining furup amasung lon ga mari lenna tokhai hanba hotnari Dalit tribal amasung minority singi tungi punsi khudong thiba phibum amada leire. Constitution book kansi hairabadi Modi hatkadamni haiba wafong kaya fongdokibani amadi masiga mari lenana video clips kaya viral oikibani. Video clip adu viral oiraklaba matungda police na FIR register tawtuna mahaku fakibani. Ngasi Delhi gi Dwarka da school jatpi mahiroi nupi mancha amada nupa amana langsanduna attack chathakrai nupi macha adu hojik Sabdarjung hospital da laying chathari hari. Report amagi matung ina nupi macha adu thangna su thilam ki hari. Jai tara tareta ngari binupi macha adu manaw nupi ga lambi da chatlingai bike tongduna lakpa miyoi anina acid langsilaga attack adu chathakibani hari. Thaudok adu ba haktengna uhoba manaw nupi na makhoina masak khangba miyoi anida Jingnai haiba fongdorakpatigi police na miyoi ama thaudok asiga mari lenana wahong pahong taunaba detain tawkhre. Hojik fawada miyoi ani adubu kanano haiba khangba ngamji hari. Union Health Ministry gi data gi matung ina India da hokiba pung kulmari asida nauna COVID-19 positive oiba miyoi chamaga yangkhai ni thoi thengnakre. Miyoi chamaga yangkhai ma thoina laina se ki fagatki amadi miyoi amada laikidaba yaukidre. Hojik fawada Laijet asna maram oiraga laikidaba migi masing puna lak manga lising kuntra chatruk kayang khainipan oibitana tana hojik India da COVID na naduna leba migi masing na lising ahum ga chane pani futaru oiri. India da laina sigi fagat pagi chang na chada mar futara nipan tasmik nipan sino oiki. Health Ministry gi matung ina hojik fawada laina sigi ngautuk na ba lebak asigi oina crore jani tara mapan hena COVID vaccine kap thokre haire. Hojik loi silakpada maroi pa paung hana pijari. Street vendors na masama tom si jaba amadi kuthang chara henbagi khongjang sing dali hana laktokhiba adu matam kharagi oina handokre. Manipur da leiriba mahiroi singgi class sing da su smart class oihanagi damak sem saba hore haina Education Minister TH Basanta Kumar na fongdokre.
amadi India da haukiba pung kunmari da nauna COVID-19 positive oiba miyoi chamaga yankini thoi thenakre miyoi chamaga yankai mathoi na laina saki fagatki amadi laiki daba amada yaukidre hoziki oina di PONYTV na pijaba Manipuri pau matang asalusin jare mayam ong kana khurum jare